Kaya Janino! Kaya Janino! Bon! Unit kia! अच्छा ꯁꯤꯗ ꯁꯥꯏꯀꯜ ꯊꯧꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯦ ꯑꯦꯇꯤ ꯁꯦꯡꯃꯥꯏ ꯌꯨꯅꯤꯠꯀꯤ ꯃꯥꯒꯤ ꯃꯦꯝꯕꯔ ꯑꯃꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯍꯝꯕꯔꯁꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯥ ꯒꯥꯔꯤ ꯃꯆꯥ ꯅꯠꯇꯦ ꯑꯗꯩꯗꯤ ꯂꯥꯏꯟꯗ ꯅꯠꯇꯦ ꯀꯩꯝꯇ ꯅꯠꯇꯕꯤꯗ ꯃꯥꯒꯤ ꯍꯝꯕꯔꯁꯤꯗ ꯌꯥꯝ ꯋꯥꯅ ꯂꯥꯛꯆꯕ ꯃꯁꯤ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯡꯃꯥꯏ ꯌꯨꯅꯤꯠꯀꯤ ꯀꯃꯥꯟꯗꯔꯅ ꯊꯃꯣꯏ ꯄꯦꯟꯅ ꯊꯤꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯅꯤꯡꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯏꯟꯖꯜꯂꯨꯕ ꯇꯧꯕ ꯐꯣꯔꯁꯂꯤ ꯅꯠꯇꯕꯀꯣ ꯏꯟꯇꯦꯟꯁꯅꯦꯜꯂꯤ ꯊꯃꯣꯏ ꯃꯅꯨꯡꯗꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗ ꯌꯥꯗꯦ ꯍꯥꯏꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯁꯤꯗ ꯃꯥꯒꯤ ꯁꯔꯨꯛ ꯌꯥꯎꯏ ꯍꯥꯏꯗꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯕꯁꯦ ꯎꯕꯗ ꯃꯥꯅ ꯁꯥꯏꯀꯜ ꯑꯃꯈꯛ ꯂꯩꯔꯒ ꯈꯨꯗꯣꯜ ꯇꯧꯕꯅꯤꯅꯦ ꯑꯗꯨꯅ ꯃꯁꯤ ꯎꯕꯗ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯀꯃꯥꯟ ꯀꯔꯤ ꯂꯩꯗꯨꯅ ꯅꯧꯔꯕ ꯅꯈꯣꯏꯒꯤ ꯆꯤꯡꯅꯔꯨꯏ ꯑꯍꯜ ꯑꯣꯏꯕ ꯃꯈꯣꯏꯅ ꯀꯔꯤ ꯂꯩꯗꯨꯅ ꯅꯧꯔꯕ ꯅꯈꯣꯏꯒꯤ ꯆꯤꯡꯅꯔꯨꯏ ꯑꯍꯜ ꯑꯣꯏꯕ ꯃꯈꯣꯏꯅ ꯅꯠꯇꯔ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯄꯣꯛꯄ ꯅꯠꯇꯔ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛꯁꯤꯒꯤ ꯅꯠꯇꯔ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯄꯣꯛꯄ ꯅꯠꯇꯔ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛꯁꯤꯒꯤ ꯂꯥꯎꯔꯛꯂꯦ ꯂꯧꯔꯤꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤ एटी 30 की कमांडर तामो रोबिना साइकिल अमा पिबिरे